Security Force na chathakhiba search operation da tonganba lalhoulup ki meeoi taret phare. Security Force na akaknaba paw ma fangbadagi Bisnupur CDO na chathakhiba search operation amada KCP PWG ki fighting commander ni haiba meeoi ama phare. Farba meeoi adudi mutum manausa kawi hairi. Mangondagi yamlaba khuchukulai kaya amasu fagat pangamle hairi. Amaromda Manipur Police amadi Security Force na prepa proge amadi UNLF PG cadre amamam phagatle hairi. Makoidagi khuchukulai kaya so fagat pangamkre. Farba meeoi ani adudi prepa proge thodam John Jackson chahi nifunitoi Liwa Road ahung sangbam lekai amadi UNLF Ningol Machagi MD Islam Khan chahi kunmapal Lilong hangam thabi dagi ni hairi. Amaromda ngarang tongan ba mafam dagi pampai na luchingba group ki meeoi ahum phagatle hairi. Faraba singa dudi konthozam open road chahi nifutaru mongsangai awang lekai tokpam tomsa chahi yangkai manga wangkai tokpam lekai amadi kaichel lakpam Sarat Chandra mangang chahi yangkai humdoi kurai soibam lekai ahongai lerukni makhoi dagi khulai kaya so fagat le hairi.